Hi ma'am, good morning ma'am. Ngasigi Sunday gi khoi breakfast ngasidi Sunday ni na nga ngani su ai ju punna auji breakfast tawmina ni nungti gi di punna tawmina bodo ngamde ba ko ado ngasidi punna tawmina ni puri khara hore aduga chana chobodo ni khoi gi kabuli chana do ne ba ko ma'am ado fadigom khara hapchalaga sare ngasidi khara di thengi Sunday ni na pung nipan makai tarak tore si loisalak boda Sunday ni na khara kana tawba kane tam tabak tawbaga se sono gi khaidok pire paru toisong kadonyong jilam hili siroba madi pura fare ma'am aduga ayu ina khatang kok nungaite ma'am jodi chawa horage Doctor manam tabadagi ko isor ki patawna khoi pugaru fare doctor janghaluba numitto adu numit nungdang dugadagi adum arum horaktre masaga sadreba nungaire hojik mana nu farabanina aduga ahing khudinge ina dum masa sabrina tumgi dabudon toy mara ai ngarang de gidi kadang kok nungaite ma'am sa na phara hoy akhoi paru je chaga da charoi da khangde ma ani se magi de oats tana han de pije dana chambo do pije pije le bne ma oats ge chaning ngaktre ba ko adanga sidi aina dum pije ra puri ga khoi ge chana thongbo siga lwdingei na haji po morok sabra kai dro mana chingali se Mami babu nang ani mak chagra ba ha एक तो दादा ने खा लिया ek ama ga dada na chagra nang ama bok chaba lwdri ba sono di chalo ina sida ma muk larik tawgar aduga magi hojik paru su chaba loire bani na ma de hidak pijage tawbani ma'am ado ma hidak se loire ma'am daily gi 5 ml tawna thabne adu ma'am paru se gi weight kyan leire na hangaye ba ko ma'am siong si jin paru na wallpaper loi sagai loire ado paru gi weight si ma'am na han doctor yengan bade di ole 20 kg kitang hele as ma'am hojik se pung paro ta do yongne akho mapana ma halaga baja chausi ngasidi baja chawani na nga leiru sena baja chake to ni ngung sa pusa sinu sonde yongune oima ado khoi ma poi de so angang lai imar angang ge pilo ka fauri loi seng do khare makha se ma pu ge ai na mathak ta gi ai se makha kum dhrak ta ba kya kure jan si lei sen han le mathak te jeng numi lei ni se numi lei ro sila kainu juba kusum mai mari se juba kusum no se napu se maru da kha jan kadai tharu de pung sa si dai di jam chaning da loi bani pung baro ta ra kana baja kana ga talle yan puro robi bati robo ni kuti apa je gari andane Bazar ahan base ma'am ngarak tagi haure koi de khoi mapa se hana nga leijadinge nungaijadabane ba ko aduna nga mari laure sida nupa ang leirami atoba se laure se khaibo yena ra se ne aduga nga makak laure aduga khaibo yena re ala loire asunda gi amdang furniture suba jamda jingusi ne unda faja ba ma'am nei lau da ba ko hayeng panjung ga sara faja na ga hana ba gi jingusi amdang
फर्नीचर येंगा थोले मैम हजिसे अखोई बाजार जौरेबको फर्नीचर दो फमुंग 90,000 का हाइबसु याहौरी मैम फदी फजरे फजना अखोई मपाना गाड़ी थम्मीगेदा इनने सि उपामी येंबा फजद्राने कई उगी मपान हाइद्रो कईनो खंगने ngasa ngasa ngang लई हाइद्रो फजे हजिसे बाजार तौरगे बाजार ngasi संडे निना याम चावरे अहानबदा अखोई मपाना खनगरे सेबोट मनम नमनमगा सेबोट मनम नुसिबिसे केजी दा लुपा 10 अदुगा उमोरक सेमुने उमोरक लुपा 10 गे अहुम ख लाओने थौरोने साबसिगा अंगा अचाबगा पुरक्ते हौजी अचाब जुमदा लैदो चावरो लोर वाह कोई परू थोले कैमरा दगिने से ओरिजिनल दे याम फजे मैम लैसे ममिंग दि खंगने चबुन साना अदुगा कोई सोनू की साइकिल सिदी लोरे यम थबक कलम यमनी किस करी नु हुंदी बे सिंगा हजी के साबसे द हैना से कांजोई थोंबे हावमन लोइद्रो मनी असेंगरो हैना कांजोई अस जे जिरुम नेना कइनो सारा सारा तंखलैसिना हा साय हेरगो हेना तंखलैसि गय हैनुंदे 195 जिरुम प्लेट चाक थोंग्रे ममांगसिदा सि जागिसे आन पुंग के तारे हैनौ दुसनिगा एप्पल अमगा परू दि एप्पल जे बिजारो है तरबुसी इंगी परू एप्पल बिजे परू एप्पल बिजे रहने हाय पे इन हाइस नहीं वाटरमेलन के साथ वाटरमेलन जे इंगे अस सिउने पुंग बा एक तादोर बाबू से एप्पल लो सुक्थु yung apple hai da mana saning da basi dia ba suktu yung apple saning da basi ba mana chabu saab se charo kana watermelon se charo aduga hainau khai rake akoi pam di pam ne ba ko watermelon ja ado inge freeze da gi puthorok pani na anduna namai muza pate ngasi di apple ke am jang na cha loi gre mana fruits da apple chaning da base mango de leiro bani adama ngasi di cha thokre mara moi chakla mu paro ha chakti lama mani tan nang tang cha ga sai di leirak pani na ai oats thong bi ge tawba ma ge asisina mathak da asi chai mana ni yong cha patta cha mana चामना से नुंसा थबना हातंग द कंगने आइडिया दुमने काउ थोना का मथक द पुखलक्ते दे कोई चुला सिगी मखा द थंबको गे चुला गे अदुम कंगे ओरेन दे गी सि चामना से आगी सि जेनम मनी खक्सि द मैम सिमदी फजना फबु फजरे अबको अदुम सुम खदी हम फजबु फजरे मना मैम हौजरे चंगुमना अदुगा सिमा करिगिनो हंगे मतोन से कंजल्ली सिनने सिदी खोगी लेबाक सिजु असिसिना हानागी लेबाक सु खरा यावरे संति सु हाखरे असिदी कइम जाउदे सि मई थादोकपगी मई थादोखरगने अखोगी मखागी लेबाक दुनिया बा दुना तविरगा दैनो हंदे जेनम सि इफा फजो याद्रे सिमदी सुम यारे अदुगा आगे कारण मैम कारण दी पांदी पालेगी अदुगा सिगी ने बेरम त साबिरा देबा फजना काजागदबे मखादसु पालेगी कारण से लोसलगे से हिना से कांसु चारनी सि अनि से लुपा 10 नि सिबो जाम हापचले जाम सिनगनी आलू हमखा हापगा थोंजल्लब ना मजा ga ju thong so हाव बनी हिना से
ꯃꯈꯣꯏꯒꯤ ꯃꯊꯦꯜ ꯂꯣꯏꯔꯦ ꯁꯦ ꯍꯧꯖꯤꯛ ꯉꯥꯒꯤ ꯊꯥꯎꯗꯨꯃ ꯉꯧꯕ ꯑꯂꯨꯒ ꯑꯗꯨꯒ ꯑꯩꯁꯤꯅ ꯍꯩꯅꯥ ꯀꯥꯡꯁꯣꯏ ꯍꯩꯅꯥꯁꯦ ꯏꯆꯦ ꯍꯣꯏ ꯅꯍꯥꯟ ꯍꯥꯏꯗꯣ ꯀꯩꯅꯣ ꯁꯧꯒ꯭ꯔꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯁꯧꯒ꯭ꯔꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯍꯩꯅꯥ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯟꯕꯗꯨꯒꯅꯦ ꯑꯗꯨ ꯁꯤ ꯀꯥꯡꯁꯣꯏ ꯑꯗꯨꯒ ꯁꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯆꯅꯥ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯕꯥ ꯀꯟꯅ ꯑꯃꯦꯠꯄꯤ ꯃꯦꯜꯂꯤ ꯌꯦꯡꯉꯨ ꯍꯥꯟꯅ ꯀꯟꯅ ꯇꯛꯏ ꯏꯔꯣꯟꯕ ꯑꯃꯦꯠꯄꯤ ꯑꯗꯨꯒ ꯁꯤꯅ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯉꯥ ꯃꯔꯨꯝ ꯑꯃ ꯇꯧꯔꯦ खाबै लाए हाउबी लाए हावन बिउ ꯀꯗꯥꯏ ꯃꯇꯧ ꯇꯝꯃꯤꯅꯣ ꯈꯪꯗꯦ ओचबा होय तामोम ले इम्फाल की ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯀꯣꯟ ꯋꯥꯏ ꯂꯤꯞ ꯐꯦꯡꯗꯣꯛꯇꯅ ꯋꯥꯏ ꯇꯩꯊꯣꯛ ꯂꯣꯏꯔꯦ ꯃꯈꯥꯒꯩꯗ ꯁꯤꯠ ꯅꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯑꯃ ꯑꯩꯅ ꯁꯨꯠ ꯑꯟꯁꯇꯤꯆ ꯇꯧꯈꯤꯕ ꯄꯤꯁ ꯑꯃ ꯆꯨꯔꯤꯗꯥꯔꯅꯦ ꯁꯜꯋꯥꯔ ꯑꯃ ꯑꯩꯅ ꯀꯩꯅꯣ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯦꯕꯀꯣ ꯃꯤꯁꯣꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯅ ꯇꯨꯅꯤꯡꯅ ꯑꯃꯨꯛ ꯁꯦꯠꯅꯤꯡꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯜꯋꯥꯔꯁꯦ ꯃꯤꯇꯔ 3.5ꯇꯤ ꯏꯀꯣ ꯑꯩ ꯊꯥꯖꯗꯕꯅꯤ ꯂꯥꯛꯑꯒꯁꯨ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯥꯖꯗꯦ ꯍꯥꯡꯗꯣꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯇꯧꯁꯟꯅꯕꯗꯤ ꯃꯥꯜꯂꯦꯕꯀꯣ ꯃꯣꯏꯅ ꯁꯨꯝ ꯏꯁꯟꯅ ꯁꯣꯏꯅ ꯏꯕꯒꯨꯝꯕ ꯑꯩꯗꯤ ꯑꯅꯝꯕꯅꯗꯤ 2 ꯃꯤꯇꯔ ꯂꯥꯛꯄꯅꯦ 288ꯇꯅꯦꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯗ ꯑꯩ 3 ꯃꯤꯇꯔ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯑꯩ ꯊꯥꯖꯗꯦ ꯄꯇꯤꯌꯥꯂꯥ ꯁꯦꯠꯅꯤꯡꯕꯒꯤꯅꯦ ꯑꯩꯅ 3 ꯃꯤꯇꯔ ꯍꯦꯟꯕꯗꯨꯗꯤ ꯂꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯐꯥꯔꯝꯃꯣꯏꯗꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯁꯨ ꯐꯥꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯃꯊꯛꯀꯤ ネꯕꯤ ꯕ꯭ꯂꯨ ꯃꯆꯨꯁꯦ ネꯕꯤ ꯕ꯭ꯂꯨ ꯃꯆꯨ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯀꯤ ꯁꯨꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯨꯔꯤꯗꯥꯔ ꯃꯊꯛꯀꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯐꯤꯁꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀ ꯂꯤꯠꯂꯨꯔꯗꯤ ꯁꯥꯅꯤ ꯁꯤ ꯐꯤꯁꯦ ꯑꯩ ꯈꯟꯖꯕꯗ ꯑꯗꯨꯝ ꯑꯩꯅ ꯇꯨꯅꯤꯡꯕꯒꯤ ꯁꯨꯝ ꯂꯧꯈꯤꯕꯅꯤ ꯃꯌꯥꯝ ꯁꯨꯝ ꯏꯪꯊꯝꯊꯥꯗ ꯂꯤꯠꯄꯥꯏꯅꯤ ꯇꯨꯁꯜꯂꯒꯅꯦ ꯑꯩꯅ ꯑꯗꯨꯝ ꯐꯤꯁꯦ ꯍꯦꯟꯕꯒ ꯄꯦꯟꯁꯤꯗ ꯑꯩꯅ ꯁꯜꯋꯥꯔ ꯇꯨꯅꯕꯒꯤ ꯐꯤꯁꯦ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅ ꯂꯧꯕꯅꯦꯕꯀோ ꯃꯣꯏ ꯑꯩꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯗꯤꯇꯦꯜꯁꯇꯣ ꯌꯦꯡꯕꯗ 3.5 ꯃꯤꯇꯔ ꯏꯕꯗꯨꯗꯗꯤ ꯑꯩꯅ ꯄꯇꯤꯌꯥꯂꯥ ꯇꯨꯒꯦ ꯍꯥꯏꯅ ꯂꯧꯕꯅꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯗꯦ ꯑꯩ ꯊꯥꯖꯗꯕ ꯑꯗꯨꯝ ꯃꯣꯏꯁꯨ ꯃꯤꯁꯟꯕ ꯃꯥꯜꯂꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯅ ꯄꯤꯡ ꯀꯂꯔꯁꯤꯅꯀꯣ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯜꯋꯥꯔ ꯇꯨꯗꯣꯏꯅꯦꯕ ꯁꯦ ꯁꯨꯝ ꯈꯪꯕ ꯉꯝꯃꯦ 2 ꯃꯤꯇꯔ ꯈꯔ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯀꯩꯅꯣꯗꯣ ꯑꯩ ꯑꯣꯟꯅ ꯌꯦꯡꯒꯦ ꯑꯩꯒꯤ ꯏꯟꯆꯤ ꯃꯤꯇꯔ ꯀꯩꯅꯣꯗꯣ ꯄꯨꯊꯣꯔ ꯇꯦꯞꯇꯣꯅꯦ ꯄꯨꯊꯣꯔ ꯑꯣꯟꯅ ꯌꯦꯡꯒꯦ ꯉꯁꯤꯕꯨ 3.5 ꯀꯥꯏ ꯊꯥꯖꯗꯕꯒꯤ ꯑꯗꯨꯝ ꯈꯪꯉꯦꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯗꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯂꯥꯛꯑꯃꯤꯅ ꯑꯩꯅ ꯁꯦꯠꯅ ꯑꯗꯨꯝ ꯇꯨꯅꯤꯡꯕ ꯀꯨꯏꯔꯦ ꯑꯩꯅ ꯁꯦꯠꯅꯁꯨ ꯇꯨꯅꯁꯨꯅꯦ ꯁꯦꯠꯇꯕꯅꯦ ꯑꯗꯨꯝ ꯑꯩꯅ ꯀꯨꯆꯤ ꯈꯔ ꯇꯥꯔ ꯁꯦꯠꯄ ꯍꯥꯏꯗꯨꯅꯤ ꯁꯤꯅ ꯆꯨꯔꯅꯤ ꯂꯩꯔꯦ ꯑꯗꯨꯝ ꯄꯔꯨ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯁꯦꯠꯅꯕꯒꯤ ꯕꯖꯥꯔ ꯉꯥꯛꯇꯪ ꯆꯠꯄꯗ ꯁꯦꯠꯅꯕꯒꯤꯇꯅꯤꯗ ꯑꯗꯨꯏ ꯁꯤꯅ ꯑꯩ ꯏꯟꯆꯤ ꯇꯦꯞ ꯄꯨꯊꯣꯛ ꯑꯣꯟꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣꯁꯦ ꯃꯤꯇꯔ 2 ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯈꯖꯤꯛ ꯈꯔ 3.5 ꯃꯤꯇꯔ ꯍꯥꯏꯗꯣ 3.5 ꯃꯤꯇꯔꯐꯥꯎ 2.5 ꯑꯣꯏꯗꯤ ꯑꯗꯨꯝ 2 ꯃꯤꯇꯔ ꯍꯥꯏꯗꯨꯅꯤ ꯐꯤꯁꯦ ꯄꯩꯊꯣꯛꯀ ꯄꯩꯁꯤꯟꯒ ꯇꯧꯔꯦꯕ ꯀꯊꯠ ꯀꯠꯁꯤꯟ ꯇꯧꯈ꯭ꯔꯗꯤ ꯑꯗꯨꯝ 2 ꯃꯤꯇꯔ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯈꯤꯇꯪ ꯀꯥꯞꯃꯨꯛꯇꯪ ꯍꯦꯜꯂꯤꯁꯦ ꯀꯩꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯄꯩꯕꯗꯣ ꯍꯥꯞꯄꯛꯄꯣꯏ ꯋꯥꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯁꯜꯋꯥꯔꯁꯦ ꯍꯥꯟꯅ ꯇꯨꯊꯣꯛꯀꯦ ꯐꯤꯅꯦ ꯌꯦꯡꯉꯨ ꯆꯄꯩ ꯅꯄꯩ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯍꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯁꯦ ꯑꯗꯨꯝ ꯃꯤꯇꯔ 2 ꯍꯦꯜꯂꯦ ꯍꯥꯏꯅ ꯀꯩꯝ ꯀꯥꯟꯅꯗꯦꯕ ꯁꯥꯏꯠꯀꯤ ꯀꯊꯛꯈꯤꯕꯗ ꯑꯗꯨꯝ ꯃꯤꯇꯔ 2ꯇ ꯍꯥꯏꯗꯨꯅꯤ ꯁꯤ ꯍꯥꯟꯅ ꯇꯨꯊꯣꯛꯀꯦ ꯁꯜꯋꯥꯔꯁꯦ ꯍꯥꯟꯅ ꯇꯨꯅ ꯌꯦꯡꯉꯒꯦ ꯃꯦꯝ ꯀꯨꯏꯅ ꯇꯨꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯃꯨꯟꯅ ꯈꯟꯊꯔ ꯀꯛꯄꯗꯅꯦ ꯃꯤꯅ ꯇꯧꯕꯗꯤ ꯑꯗꯨꯝ ꯂꯥꯏꯕ ꯃꯥꯟꯕꯅꯦꯕꯀꯣ ꯏꯁꯥꯅ ꯀꯦꯟꯆꯤ ꯀꯥꯇꯤ ꯄꯥꯏꯔꯒ ꯈꯣꯠꯂꯛꯑꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯤꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯗꯕꯅꯤꯅꯀꯣ ꯁꯣꯟ ꯁꯥꯏꯗꯇꯒꯤ ꯀꯛꯑꯒ ꯑꯩꯅ ꯀꯨꯆꯤ ꯈꯔ ꯍꯦꯟꯅ ꯇꯥꯅꯕ ꯑꯩꯅ ꯃꯆꯦꯠꯁꯤꯃꯨꯛ ꯁꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯤꯇꯔ 2ꯅ ꯌꯦꯡꯉꯨ ꯑꯩꯒꯤ ꯆꯣꯛꯀꯁꯦ ꯌꯦꯡꯉꯨ ꯆꯟꯗꯣꯟꯅ ꯑꯣꯏꯔꯤꯅꯦ ꯌꯦꯡꯉꯨ ꯑꯗꯣ ꯐꯤꯁꯨ ꯌꯦꯡꯉꯨ ꯁꯤꯗ ꯂꯦꯝꯍꯧꯔꯦ ꯁꯤꯅ ꯕꯦꯜꯁꯨ ꯑꯣꯏꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯁꯨꯠ ꯃꯊꯛꯀꯤꯁꯨ ꯀꯩꯅꯣ ꯇꯧꯒꯦ ꯀꯠꯊꯠꯂꯒꯦ ꯁꯤꯅ ꯃꯊꯛꯀꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯩ ꯀꯛꯑꯒ ꯕꯦꯜ ꯁꯝꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯄꯤꯡ ꯀꯂꯔ ꯈꯛꯇꯪ ꯂꯦꯝꯍꯧꯕꯁꯦ ꯄꯥꯏꯄꯤꯡ ꯍꯥꯞꯀꯦ ꯇꯧꯕꯀꯣ ꯑꯩꯈꯣꯏꯒꯤ ꯉꯛꯁꯝꯗꯒ ꯐꯨꯔꯤꯠꯇꯅꯦ ꯉꯛꯁꯝꯗꯒ ꯈꯨꯗꯥꯡꯗꯒ ꯑꯩꯅ ꯄꯤꯡ ꯀꯂꯔꯁꯤꯅ ꯄꯥꯏꯄꯤꯡ ꯍꯥꯞꯄꯗꯤ ꯈꯤꯇꯪ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯅ ꯁꯤꯁꯦ ꯀꯛꯑꯒ ꯁꯤꯗꯒꯤ ꯕꯦꯜ ꯂꯧꯊꯣꯛꯀꯦ ꯁꯦ ꯐꯨꯔꯤꯠꯀꯤ ꯑꯩ ꯃꯥꯞꯁꯨ ꯂꯧꯕ ꯂꯣꯏꯔꯦ ꯆꯣꯛ ꯂꯩꯇꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯈꯪꯅꯕ ꯍꯥꯏꯅ ꯁꯤ ꯆꯟꯗꯣꯟꯅ ꯈꯣꯠꯄꯅꯦ ꯌꯦꯡꯉꯨ ꯍꯟꯖꯤꯟꯕꯀ ꯑꯣꯏꯔꯦ ꯌꯦꯡꯉꯨ ꯆꯟꯗꯣꯟꯁꯦ ꯊꯥ ꯂꯥꯎꯔꯕꯅꯤꯅ ꯑꯗꯣ ꯀꯛꯄꯁꯨ ꯂꯣꯏꯔꯦ ꯀꯩꯅꯣꯁꯦꯅꯦ ꯃꯊꯛꯀꯤ ꯁꯨꯠꯁꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯗꯥꯛ ꯊꯥꯔꯤꯕ ꯃꯊꯛꯀꯤ ꯃꯅꯨꯡꯒꯤꯁꯤꯅ ꯃꯈꯥ ꯊꯪꯕꯒꯤ ꯑꯩꯗꯤ ꯕꯦꯛ ꯁꯥꯏഡ് ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯛꯁꯝ ꯈꯔ ꯀꯛꯀꯗꯕ ꯋꯥꯠꯂꯦꯕꯀꯣ ꯔꯥꯎꯟ ꯁꯦꯞ ꯑꯗꯨꯝ ꯊꯝꯃꯦ ꯁꯣꯝꯒꯤꯁꯤꯅ ꯐ꯭ꯔꯟ ꯂꯩꯔꯦ ꯁꯣꯝꯒꯤꯅ ꯕꯦꯛ ꯂꯩꯔꯦ ꯗꯥꯛ ꯆꯤꯡꯕꯁꯤꯅ ꯐ꯭ꯔꯟ ꯁꯥꯏꯖꯀꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯁ꯭ꯂꯤꯞꯀꯨꯝꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯎꯜꯇꯥ ꯀꯛꯁꯜꯂꯨꯗꯅ ꯌꯦꯡꯉꯨ ꯈꯇꯪ ꯁꯝꯃꯦ ꯑꯃꯨꯛ ꯃꯅꯤꯡꯗ ꯍꯣꯔꯦꯟ ꯈꯪꯉꯣꯏꯗ
ꯑꯗꯣ ꯍꯧꯖꯤꯛ ꯀꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯁꯟꯗꯥꯁꯨ ꯇꯥꯁꯜꯂꯦ ꯍꯧꯖꯤꯛꯅꯦ ꯀꯛꯄꯗ ꯂꯣꯏꯁꯤꯜꯂꯛꯄ ꯌꯨꯝ ꯁꯟꯗꯥ ꯇꯥꯔꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯇꯨꯔꯅꯤ ꯑꯩꯒꯤ ꯁꯨꯠꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯃꯊꯪꯒꯤꯁꯤꯅ ꯕꯀ꯭ꯔꯝꯅꯤ ꯕꯥꯏ ꯃꯌꯥꯝ